ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯦꯡꯕꯤ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤꯗꯤ ꯃꯕꯣꯛꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯊꯧꯕ ꯅꯨꯡꯁꯤꯅꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯒꯤ ꯃꯃꯥ ꯁꯥꯟꯇꯤꯅ ꯑꯌꯦꯡꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃꯀꯥꯡꯗ ꯃꯆꯥꯗ ꯃꯃꯧꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯊꯧꯕꯗ ꯂꯨꯍꯣꯡꯕ ꯊꯥ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯅꯣꯡꯃꯇ ꯏꯪꯅ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯁꯥꯟꯇꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯤꯁꯨ ꯄꯨꯛꯇꯧꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯔꯥꯏꯗꯒꯤ ꯊꯦꯡꯅꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯨ ꯄꯥꯡꯁꯨꯗꯕꯤꯅꯣ ꯈꯪꯗꯦ꯫ ꯏꯃꯥ, ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯊꯅꯃꯨ ꯁꯤꯗ꯫ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯟꯕ ꯀꯩꯗꯧꯒꯦ? ꯅꯣꯡꯃ ꯀꯥꯡꯗꯦ ꯑꯗꯨꯝ ꯍꯦꯛ ꯍꯪꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯅꯨꯡꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯖ ꯁꯥꯏꯔ ꯀꯩꯅꯣ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯅꯃꯧꯅ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯌꯦꯡꯕꯤ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤ꯫ ꯁꯥꯟꯇꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯐꯅ ꯐꯔꯕꯁꯨ ꯏꯪ ꯇꯞꯂꯕꯁꯨ ꯑꯩꯒꯤ ꯏꯃꯧꯁꯤꯃꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯣꯏ꯫ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯏꯆꯥꯁꯤꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯦꯡꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯁꯥꯟꯇꯤꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯇꯧꯔꯤꯁꯤꯅ? ꯁꯧꯒ꯭ꯔꯤꯅꯤ ꯏꯃꯥ꯫ ꯅꯈꯣꯏ ꯂꯥꯏꯔꯕ ꯅꯌꯨꯝꯗꯨꯗ ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ ꯄꯪꯊꯣꯡꯗ ꯊꯣꯡꯖꯤꯟꯕꯗꯣ ꯁꯦ ꯁꯥꯟꯇꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯍꯧꯖ ꯀꯌꯥꯔꯛꯇꯅꯣ ꯍꯥꯏꯔꯤꯕꯗꯣ? ꯅꯃꯥꯏꯗ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯣ? ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯁꯥꯟꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯊꯧꯕꯅ ꯏꯃꯥ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯇꯨ ꯆꯥꯔꯣ꯫ ꯁꯨ ꯌꯥꯝ ꯍꯥꯎꯔꯤ ꯁꯧꯒ꯭ꯔꯤꯁꯤꯕꯨ꯫ ꯍꯥꯎꯅꯤꯌꯦ ꯅꯪꯗꯤ ꯅꯇꯨ ꯄꯨ ꯄꯥꯡꯁꯨꯗꯕꯤꯁꯤꯅ ꯊꯣꯡꯕ ꯄꯨꯝꯕ ꯍꯥꯎꯔꯛꯈꯤꯅꯤ꯫ ꯀꯔꯤ ꯄꯣꯠꯁꯦꯝꯕꯨ ꯇꯧꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯆꯥꯁꯤꯗ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯤꯌꯦ꯫ ꯃꯧ ꯂꯥꯛꯄꯗꯒꯤ ꯏꯆꯥꯁꯦ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯏꯃꯥ ꯉꯥꯡꯍꯧꯔꯣꯀꯣ, ꯑꯩꯗꯤ ꯍꯧꯒꯠꯂꯦ꯫ ꯁꯥꯟꯇꯤꯁꯨ ꯉꯥꯡꯖꯕꯇꯅꯤ, ꯆꯥꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ꯫ ꯉꯥꯡꯅ ꯆꯥꯛ ꯇꯞ ꯇꯥꯏ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯄꯥꯝꯗꯕ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡꯖꯔꯔꯣꯏ꯫ ꯁꯥꯟꯇꯤ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯌꯦꯡꯕꯤ ꯃꯗꯣꯝ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩꯁꯤ ꯀꯃꯥꯏꯅ ꯉꯥꯡꯁꯤꯒꯦꯅ ꯊꯤꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯟꯇꯤ ꯃꯃꯧꯅ ꯐꯤ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ, ꯄꯣꯠꯐꯝ ꯐꯥꯎꯕꯗ ꯅꯅꯦ ꯂꯩꯍꯥꯎꯗꯒꯤ ꯀ꯭ꯋꯥ ꯃꯇꯝ ꯑꯝꯇ ꯂꯩꯔꯨ ꯂꯥꯎ꯫ ꯁꯠ ꯂꯥꯎꯅꯦ, ꯃꯣꯟꯁꯤꯟꯅꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯁꯠ ꯂꯩꯔꯨ ꯂꯥꯎ꯫ ꯑꯩ ꯆꯤꯟꯁꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅꯅꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯂꯩꯖꯔꯨꯒꯦ꯫ ꯆꯠꯈ꯭ꯔꯤꯕ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯏꯃꯣꯟ ꯍꯦꯛ ꯃꯣꯜꯂꯗꯅ ꯃꯁꯤꯅ ꯅꯣꯡꯃꯇ ꯑꯩꯅ ꯆꯩꯔꯁꯨ ꯉꯥꯡꯂꯁꯨ ꯃꯆꯤꯟꯁꯦ ꯍꯥꯡꯒꯠꯅ ꯈꯨꯝꯂꯛꯄ ꯅꯠꯇꯦ꯫ ꯃꯥꯅ ꯁꯨꯝ ꯏꯪ ꯇꯞꯂꯁꯨ ꯁꯥꯟꯇꯤꯒꯤ ꯊꯃꯣꯏꯗꯤ ꯈꯛ ꯑꯍꯣꯡꯕ ꯂꯩꯔꯣꯏ꯫ ꯄꯣꯠꯐꯝꯗꯅꯤ ꯂꯩꯍꯥꯎꯅ ꯕꯦꯝꯃ ꯑꯌꯦꯡꯕꯤꯌꯥ, ꯅꯅꯦꯝꯒꯤ ꯀ꯭ꯋꯥꯔꯣ? ꯃꯥꯅꯤꯅꯦ꯫ ꯏꯃꯧꯅ ꯃꯔꯣꯜ ꯑꯃ ꯇꯞꯆꯔꯤꯕ, ꯃꯅꯦꯝ ꯁꯥꯕꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯟ ꯀꯜꯂꯤꯕ, ꯅꯅꯦ ꯅꯃꯧ ꯑꯅꯤꯗꯤ ꯄꯨꯔꯥ ꯇꯩꯌꯣꯟꯅꯔꯦ꯫ ꯅꯅꯦꯅ ꯍꯥꯏꯒꯗꯕꯗꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯅꯕ ꯍꯣꯠꯅꯧ꯫ ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ, ꯃꯗꯨ ꯀꯥꯎꯒꯅꯨ꯫ ꯁꯦ ꯀ꯭ꯋꯥ ꯍꯥꯏꯗꯣ꯫ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯑꯁꯨꯛ ꯐꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯗꯨꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤꯗꯨꯅ ꯇꯥꯊꯤ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯁꯣꯝꯗ ꯁꯥꯟꯇꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯃꯧ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯃꯥ, ꯀ꯭ꯋꯥꯁꯤꯗ ꯂꯩꯔꯦ꯫ ꯃꯃꯧꯒꯤ ꯃꯈꯨꯠꯇꯒꯤ ꯀ꯭ꯋꯥꯗꯨ ꯂꯧꯗꯨꯅ ꯀ꯭ꯋꯥ ꯑꯁꯤꯃꯇꯪ ꯂꯩꯕꯗ ꯄꯨꯡ ꯆꯥꯇ꯭ꯔꯦꯠ ꯆꯪꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯏꯕꯦꯝꯃ? ꯊꯕꯛ ꯑꯃ ꯁꯤꯟꯅꯕꯗ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ, ꯌꯦꯡꯅꯤꯡꯗꯕꯅ꯫ ꯑꯩ ꯁꯥꯈꯤ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ꯫ ꯑꯩꯒꯤ ꯐꯤ ꯐꯠꯇꯕ ꯂꯩꯕꯅꯤ, ꯈꯔ ꯁꯨꯗꯣꯛꯑꯝꯃꯨ, ꯍꯌꯦꯡ ꯁꯦꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫
ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯟꯇꯤꯗꯨ ꯀ꯭ꯋꯥꯗꯨꯃꯒ ꯁꯥꯈꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯈꯤꯁꯨ ꯑꯗꯨꯃꯉꯥꯏ ꯁꯥꯟꯇꯤ ꯂꯥꯛꯄꯗ ꯊꯣꯏꯅ ꯉꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯍꯩꯍꯥ, ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ, ꯅꯣꯏ ꯁꯤ ꯐꯥꯎꯕ ꯂꯥꯛꯄꯗ ꯁꯥꯗꯧ ꯊꯨꯡꯏ꯫ ꯁꯥꯈꯤꯅ, ꯃꯅꯦꯝ ꯐꯠꯇꯕꯤ ꯅꯥꯈ꯭ꯌꯥꯠꯇꯣ ꯑꯩ ꯍꯧꯖꯤꯛ ꯁꯦꯒꯥꯏꯖꯅꯤ꯫ ꯀꯩꯅꯣ ꯁꯥꯈꯤ ꯅꯪꯅ ꯇꯧꯈꯠꯂꯛꯏꯗꯨꯅ? ꯑꯩꯁꯨꯅꯦ ꯆꯤꯟꯁꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯥꯈ꯭ꯌꯥꯠꯇꯣ ꯆꯟꯗꯕ ꯃꯈꯩ ꯍꯨꯛꯆꯤꯜꯂꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯌꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯅꯦꯝ ꯍꯤꯡꯆꯥꯕꯤ, ꯁꯦ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯔꯛꯏꯌꯦ, ꯄꯥꯈꯠꯀꯅꯨꯅꯦ꯫ ꯌꯥꯎꯔꯛꯂꯕꯗꯤ ꯁꯠ ꯍꯥꯟꯅ ꯑꯝꯇ ꯄꯤꯔꯛꯎ, ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯃꯁꯤꯃ ꯆꯥꯁꯤꯜꯂꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯥꯈꯤꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯁꯥꯈꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦ, ꯇꯥꯅꯤꯡꯗꯦꯅꯦ, ꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ, ꯅꯆꯥꯗꯨꯕꯨ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕ ꯀꯩꯗꯧꯒꯦ? ꯀꯞꯍꯜꯂꯛꯀꯅꯨꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯁꯥꯈꯤ, ꯑꯩꯗꯤ ꯃꯊꯥ ꯑꯗꯨꯝ ꯁꯥꯕ ꯍꯧꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯊꯥꯅꯣ ꯁꯥꯟꯇꯤ? ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯁꯨꯗꯠꯅꯕꯤꯗꯨꯒꯤ ꯃꯥꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯗꯅ ꯂꯩꯔꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯆꯥ ꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯃꯧꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯛ ꯍꯦꯛ ꯊꯤꯕꯤꯔꯒ ꯇꯨꯍꯣꯡꯅꯤꯗꯅ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ꯫ ꯄꯥꯝꯗꯦ, ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯤꯁꯤꯅꯤ꯫ ꯏꯁꯨ ꯐꯪꯉꯤ, ꯅꯨꯄꯥꯒꯤ ꯃꯍꯨꯠ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯣꯛꯁꯤꯜꯂꯛꯏꯁꯤꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯐꯪꯉꯤ, ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯀꯔꯤꯕꯨ ꯇꯧꯁꯤꯟꯕꯅꯣ ꯈꯪꯗꯦ, ꯃꯃꯥ ꯑꯩꯒꯤ ꯋꯥ ꯐꯥꯎꯕ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯩ ꯊꯃꯣꯏꯁꯤ ꯒ꯭ꯔꯣꯛ ꯆꯥꯛꯂꯤꯕꯅꯤ꯫ ꯁꯥꯟꯇꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯐꯤꯕꯝ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯃꯧꯗꯣ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯅ ꯅꯆꯥꯗꯨꯒꯤ ꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯅꯨꯄꯤꯗꯨꯒꯤ ꯄꯥꯎ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯟꯗꯅ ꯂꯥꯞꯅꯅꯕ ꯁꯤꯜ ꯍꯥꯏꯒꯨꯝꯗꯅ ꯃꯗꯨꯅ ꯐꯒꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯧꯁꯤꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ꯫ ꯐꯔꯦ ꯁꯥꯈꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯍꯩ ꯃꯧ, ꯇꯥꯕ꯭ꯔꯥ? ꯍꯩꯃ, ꯈꯨꯝꯗꯤꯌꯦ꯫ ꯃꯧ, ꯅꯪ ꯅꯅꯥꯗꯨ ꯇꯥꯗꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ? ꯁꯤꯔꯕ꯭ꯔꯥꯅꯦ ꯏꯃꯨꯡꯗꯨꯗ? ꯏꯃꯥ, ꯑꯩ ꯇꯥꯍꯧꯗ꯭ꯔꯤ꯫ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ, ꯇꯥꯔꯣꯏ꯫ ꯇꯥꯔꯁꯨ ꯇꯥꯏ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯣꯏꯑꯕ, ꯑꯩ ꯈꯪꯉꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯥꯁꯤꯗ ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯕ ꯏꯃꯧꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯅ ꯆꯥꯏꯍꯟꯗꯅ ꯊꯝꯂꯒ ꯅꯪꯅ ꯇꯨꯝꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ? ꯏꯃꯥ, ꯅꯃꯧ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯅꯠꯇꯤꯌꯦ, ꯏꯃꯥꯒꯤ ꯐꯤ ꯑꯁꯨꯕꯗꯣ ꯊꯨꯞꯂꯒ ꯊꯝꯂꯨꯕꯅꯤ꯫ ꯍꯩꯔꯦ, ꯈꯨꯝꯕꯗꯤ ꯅꯃꯣꯛ ꯁꯤꯅꯝ ꯅꯝꯕꯤꯗꯨꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯂꯕꯅꯤꯅ ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔꯦ꯫ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯒꯦ꯫ ꯉꯥꯡꯗꯅ ꯁꯥꯟꯇꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯑꯌꯤꯡꯕꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯁꯥꯟꯇꯤ ꯇꯨꯝꯗꯨꯅ ꯂꯩ꯫ ꯃꯃꯧꯒꯤ ꯃꯇꯦꯡꯁꯤꯃ ꯄꯥꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯣꯡꯃꯗ ꯈꯟꯕ ꯅꯠꯇꯦ꯫ ꯃꯥꯅ ꯈꯟꯕ ꯍꯥꯏꯕꯕꯨ ꯃꯆꯥ ꯃꯃꯧ ꯀꯔꯝꯅ ꯂꯥꯞꯊꯣꯛꯅꯍꯟꯒꯅꯤ, ꯃꯆꯥꯅ ꯃꯃꯧꯕꯨ ꯃꯤꯔꯥꯏꯅꯕ ꯀꯔꯝꯅ ꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯀꯣꯛꯇ ꯑꯇꯩ ꯀꯔꯤꯝꯇ ꯆꯪꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯕꯗ ꯊꯧꯕ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯔꯁꯤ, ꯅꯃꯧꯅ ꯆꯥꯛ ꯊꯤꯍꯧꯔꯤ꯫ ꯑꯣ, ꯏꯃꯥꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯅꯈꯣꯏ ꯅꯕꯨꯛ ꯊꯟꯅ ꯆꯥꯖꯔꯨꯔꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯂꯥꯛꯑꯣꯁꯤ, ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯆꯥꯔꯣꯏꯌꯦ, ꯑꯩ ꯆꯥꯔꯣꯏꯕ꯫ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯎꯄꯥꯡ ꯁꯨꯗꯕꯤꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥ ꯑꯩꯅ ꯆꯥꯗ ꯊꯛꯇꯨꯅ ꯁꯤꯈꯤꯕꯗꯣ ꯅꯃꯤꯠ ꯊꯦꯛꯅ ꯌꯦꯡꯉꯨ꯫ ꯅꯃꯧꯅ ꯏꯃꯥꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯒꯦ? ꯅꯆꯥ ꯇꯁꯦꯡꯅ ꯍꯥꯏ, ꯉꯁꯤ ꯏꯃꯥꯒꯤ ꯅꯇꯧꯁꯦ ꯅꯆꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥꯏꯁꯦ ꯃꯃꯥꯏ ꯑꯅꯤ ꯄꯥꯟꯕꯤꯅꯤ ꯀꯣ꯫ ꯅꯪꯒꯤ ꯃꯥꯡꯗꯅ ꯀꯔꯤꯁꯨ ꯍꯥꯏꯉꯝꯇꯧ ꯉꯝꯖꯗꯕꯤꯒꯤ ꯃꯑꯣꯡ꯫ ꯌꯨꯝꯁꯤꯗ ꯅꯪꯅ ꯍꯦꯛ ꯊꯕꯛ ꯆꯠꯈꯤꯕꯒꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟꯅꯤ꯫ ꯏꯃꯥ, ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯐꯕꯤ ꯁꯥꯕꯤ ꯐꯠꯇꯕꯤ ꯑꯁꯤꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯌꯥꯔꯦ, ꯑꯩ ꯍꯥꯏꯒꯦ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯂꯥꯛꯑꯣ, ꯆꯥꯛ ꯈꯔ ꯆꯥꯎꯔꯁꯤ꯫ ꯏꯃꯥꯅ ꯄꯥꯝꯖꯕ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯅꯤ꯫ ꯏꯃꯥ ꯆꯥꯔꯔꯣꯏꯒꯦꯗ ꯏꯕꯨꯡꯉꯣ, ꯃꯧꯅꯁꯨ ꯃꯅꯦꯝ ꯑꯩꯕꯨ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯁꯥꯟꯇꯤ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯏꯃꯥꯒꯤꯗꯃꯛꯇꯅꯤ꯫ ꯀꯥ ꯍꯦꯟꯅ ꯏꯃꯥꯅ ꯋꯥꯒꯅꯨ, ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯥꯡꯗ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯃꯧꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯋꯥꯈꯜ ꯍꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ, ꯀꯩ ꯍꯥꯏꯒꯦ ꯇꯥꯊꯧꯕ? ꯉꯁꯤꯗꯤ ꯑꯩ ꯅꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯍꯥꯏꯒꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯏꯃꯥꯁꯦ ꯅꯪꯒꯤꯁꯨ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯕꯤ꯫
ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯌꯥꯔꯤꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯩ ꯍꯌꯦꯡꯗꯤ ꯉꯟꯅ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯑꯌꯦꯡꯕꯤꯒꯤ ꯋꯥ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗ ꯊꯧꯕ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯃꯇ ꯑꯌꯦꯡꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯅꯦꯝꯅ ꯆꯩ ꯊꯥꯡ ꯇꯧꯔꯤꯕ ꯄꯨꯝꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯅꯦꯝꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯦꯡꯕꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯦꯛꯇ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯅ ꯅꯃꯧ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯀꯔꯤꯅꯣ ꯀꯣꯊꯥꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯠ ꯁꯠ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯉꯁꯤꯗꯤ ꯅꯃꯧ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯆꯔꯨꯒꯦ ꯑꯕꯣꯛꯇꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯔꯛꯑꯝꯕ ꯀꯨꯏꯔꯣꯏꯌꯦ ꯅꯃꯧ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯁꯤꯅꯝ ꯅꯝꯕꯤ ꯅꯕꯣꯛꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯛꯈꯤꯕ ꯃꯤꯀꯨꯞꯇꯅꯦ ꯌꯨꯝꯁꯤꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯍꯥꯏꯕ ꯈꯛ ꯀꯥꯎꯗꯕ ꯐꯩ ꯏꯃꯥ ꯍꯥꯏꯔꯤꯕꯁꯤꯅꯅꯦ ꯑꯩꯒꯤ ꯑꯔꯣꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯧꯕꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒ ꯈꯪꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯁꯥꯟꯇꯤ ꯏꯁꯧ ꯂꯥꯡꯉꯤ ꯅꯨꯡꯉꯥꯏꯕ ꯑꯩꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯨꯗꯠꯅꯕꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯆꯥ ꯐꯪꯉꯤ ꯀꯛꯉꯥꯎꯅꯗꯅ ꯌꯨꯝꯗꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯦ ꯏꯀꯥꯏꯗꯕꯤ ꯂꯩꯕꯤꯔꯅꯨꯅꯦ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯗꯅ ꯏꯆꯥꯗꯨꯁꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯅꯤꯡꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯂꯩꯅꯤꯡꯕꯅꯣ ꯈꯪꯗꯦ ꯁꯨꯔꯨ ꯍꯦꯛ ꯂꯩꯗꯅ ꯂꯩꯌꯦ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯤꯒꯥꯏꯋꯥ ꯇꯧꯕ ꯂꯦꯞꯂꯝꯗꯦ ꯑꯌꯦꯡꯕꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ ꯃꯃꯥꯒꯤ ꯋꯥꯇꯕꯨ ꯊꯥꯖꯗꯨꯅ ꯑꯌꯦꯡꯕꯤꯕꯨ ꯂꯥꯟꯅ ꯈꯟꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯌꯦꯡꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯇꯥꯊꯧꯕ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯍꯧꯒꯠꯄꯤꯔꯣ ꯊꯕꯛꯁꯨ ꯆꯠꯄꯤꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯇꯊꯧꯔꯣ ꯆꯠꯅꯤꯡꯂꯒ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥꯁꯤꯗ ꯅꯈꯥꯒꯤ ꯑꯉꯥꯡꯗꯨꯃ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯍꯣꯏ ꯁꯤꯃꯗꯤ ꯈꯪꯉꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯏ ꯎ ꯄꯥꯡ ꯁꯨꯗꯅ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯒꯤ ꯂꯤꯆꯠꯇꯣ ꯌꯨꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯉꯁꯤ ꯇꯥꯊꯧꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤ ꯅꯣꯡꯃꯇ ꯑꯩ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯈꯤꯕꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯥꯊꯧꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯨ ꯅꯨꯄꯤꯅ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯒ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯁꯥꯟꯇꯤ ꯃꯁꯥ ꯃꯃꯧꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗ ꯅꯣꯛꯆꯩ ꯃꯄꯥꯟ ꯊꯣꯡꯗꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯣ ꯑꯌꯨꯛꯅꯤ ꯍꯥꯏꯕꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯌꯥꯝ ꯏꯀꯥꯏꯀꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯕꯦꯝꯃ ꯅꯪꯅꯁꯨ ꯅꯄꯨꯔꯣꯏꯕꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯃꯁꯤꯗꯩꯁꯤꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯏꯆꯥꯁꯦ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯊꯧꯕ ꯏꯃꯨꯡꯗꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯏꯃꯥ ꯅꯆꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯏꯆꯥꯕꯨ ꯆꯥ ꯈꯔ ꯆꯥꯔꯒ ꯆꯠꯂꯨꯅꯦ ꯌꯥꯔꯅꯤ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯩꯃ ꯉꯥꯏꯈꯣꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯁꯥꯟꯇꯤ ꯁꯥꯎꯅ ꯃꯃꯧ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯅ ꯀꯔꯤꯝꯇ ꯆꯥꯗꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯅꯪꯁꯨ ꯉꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯆꯥꯕ ꯌꯥꯔꯣꯏ ꯍꯦꯛ ꯆꯥꯔꯝꯕꯗ ꯅꯛꯈ꯭ꯌꯥꯇꯣ ꯁꯦꯒꯥꯏꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯁꯥꯟꯇꯤ ꯑꯩ ꯏꯃꯤꯡ ꯍꯣꯡꯒꯦ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯑꯊꯤꯠ ꯑꯣꯏꯅ ꯇꯧꯕ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤ ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯛꯄꯁꯤꯅꯤ ꯁꯥꯟꯇꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯅꯥꯁꯨ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕ ꯁꯛꯍꯦꯟꯕꯤꯒ ꯎꯅꯔꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯁꯦ ꯅꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯕꯅꯣ ꯇꯥꯊꯧꯕ ꯄꯨꯁꯤꯜꯂꯗꯕꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯅꯣꯏ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯁꯠ ꯇꯥꯟꯊꯣꯛꯀꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯅꯪ ꯍꯦꯛ ꯄꯨꯁꯤꯟꯕ ꯅꯨꯃꯤꯠꯇ ꯆꯠꯄꯤꯈ꯭ꯔꯣꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯅꯗꯤ ꯅꯪ ꯋꯥꯗꯅꯕ ꯊꯕꯛ ꯄꯨꯝꯕ ꯇꯧꯅꯕ ꯊꯝꯁꯤꯔꯥꯅ ꯈꯜꯂꯤꯅꯤ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯊꯝꯅꯤꯡꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯥꯊꯧꯕꯒꯤꯁꯦ ꯐꯔꯦ ꯃꯥꯕꯨ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯊꯝꯕꯤꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯃꯗ ꯀꯣꯛ ꯍꯦꯛ ꯆꯦꯟꯈꯤꯕ ꯇꯥꯕꯅꯤ ꯍꯩꯃ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯅ ꯇꯥꯟꯊꯣꯛꯀꯅꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯥꯊꯧꯕꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯗꯤ ꯉꯝꯂꯣꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯁꯛꯍꯦꯟꯕꯤꯒꯤ ꯏꯃꯨꯡ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯅꯤ
ꯁꯛꯍꯦꯟꯕꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯅꯤ꯫ ꯌꯥꯝ ꯇꯟꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯥꯟꯇꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯥꯈꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯈꯣꯏꯒꯤꯗꯣ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦ ꯁꯥꯈꯤ ꯏꯕꯦꯝꯃ꯫ ꯃꯗꯨꯗꯕꯨ ꯇꯥꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯈꯤꯕ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ? ꯍꯣ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ, ꯏꯁꯥꯅ ꯄꯥꯝꯖꯅ ꯂꯧꯔꯛꯄ ꯅꯨꯄꯤꯁꯦ ꯑꯩꯅ ꯌꯦꯛꯅꯕꯤ ꯑꯣꯏꯍꯜꯂꯤꯕꯅꯤꯗꯅ ꯁꯤꯅꯤ, ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦ, ꯃꯤꯅ ꯁꯤꯕꯣꯟ ꯁꯤꯕꯣꯟ ꯍꯥꯏꯅꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯒꯤ ꯃꯆꯥ ꯅꯤꯉꯣꯜꯗꯨꯒ ꯌꯥꯝ ꯇꯠꯇꯅ ꯂꯣꯏꯅꯩ ꯍꯥꯏꯅꯤ꯫ ꯏꯁ, ꯑꯗꯨ ꯂꯣꯏꯕ ꯇꯥꯏꯗꯅ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯔꯤꯁꯤꯗꯤ ꯐꯅꯗꯨꯝ ꯐꯔꯤ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯅꯨꯄꯤꯗꯣ ꯁꯦꯜ ꯊꯨꯝꯒ ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ꯫ ꯁꯈꯤ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯨꯗꯅꯕꯤꯁꯦ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯀꯩꯊꯦꯜ ꯐꯥꯎꯕꯁꯨ ꯌꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯇꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯣꯟ, ꯍꯩꯃ ꯁꯥꯟꯇꯤꯌꯥ, ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯉꯥ ꯑꯃꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯧ ꯏꯁꯨ ꯇꯥꯗꯕꯤ ꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯁꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥꯟ ꯊꯣꯛꯏ, ꯋꯥ ꯂꯣꯏꯔꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯑꯌꯤꯡꯕꯤꯕꯨ ꯑꯗꯨꯝ ꯍꯦꯛ ꯇꯧꯕ꯭ꯔꯅꯦ? ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯣꯛꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ꯫ ꯍꯣ, ꯇꯥꯛꯄꯤꯔꯛꯄꯒꯤ ꯑꯣꯏꯔꯝ ꯇꯥꯏ ꯃꯅꯦꯝ ꯑꯩꯒꯤ ꯊꯛ ꯀꯥꯔꯤꯕꯁꯦ꯫ ꯈꯪꯗꯦꯗ, ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯔꯤꯕ, ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯉꯤ꯫ ꯊꯥꯖꯔꯨꯏ ꯅꯣꯏꯗꯗꯤ ꯃꯅꯦꯝ ꯑꯩꯁꯤꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯕ ꯉꯝꯂꯣꯏ꯫ ꯑꯄꯣꯛꯄꯤ ꯈꯛꯇꯅ ꯃꯃꯥꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦ꯫ ꯑꯩꯅꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯐꯅ ꯍꯥꯏꯅꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩ ꯈꯥ ꯆꯤꯛꯂꯒ ꯈꯥꯡꯂꯕꯅꯤꯀꯣ ꯊꯥꯔꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤ ꯁꯨꯠꯁꯨꯠꯀ ꯇꯧꯗꯨꯅ ꯇꯥꯁꯨ ꯇꯥꯗꯕ ꯃꯄꯤꯒꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯍꯩꯃ, ꯀꯞꯂꯕ꯭ꯔꯥ ꯅꯪꯕꯨ? ꯇꯣꯛꯎꯁꯦ, ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯤ ꯃꯥꯁꯨ ꯐꯪꯅꯤꯗꯅ꯫ ꯄꯨꯟꯁꯤꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯅꯗꯤ ꯑꯌꯤꯡꯕꯤꯗꯣ ꯌꯥꯝꯅ ꯐꯕ ꯀꯥꯏꯖꯗꯕ ꯃꯥꯜꯂꯨꯔꯒ ꯃꯥꯗꯤ ꯂꯥꯏꯍꯣꯔꯤ ꯑꯣꯏꯔꯝꯂꯕ꯫ ꯇꯧꯅꯤ ꯑꯗꯨꯕꯨꯗꯤ, ꯃꯃꯥ ꯃꯄꯥ ꯁꯨꯅ ꯅꯥꯌꯣꯛꯂꯛꯇꯕ ꯃꯆꯥꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤꯒꯦ? ꯁꯥꯟꯇꯤꯌꯥ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ꯫ ꯀꯩꯗꯧꯅꯤ, ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕꯁꯤꯗ ꯐꯠꯇꯕ ꯏꯃꯧ ꯑꯃꯗꯤ ꯏꯆꯥꯒꯤ ꯈꯜꯂꯒ ꯂꯩꯕ ꯇꯥꯕꯅꯤ꯫ ꯍꯌꯦꯡ ꯁꯤꯅꯤ ꯍꯪꯆꯤꯠ ꯁꯤꯅꯤ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯦꯟꯕ ꯇꯥꯕ꯫ ꯍꯩꯃ, ꯋꯥꯔꯤꯗꯤ ꯀꯥꯎꯕ ꯀꯥꯎꯏ, ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯗꯧꯔꯤꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯉꯥꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯥꯟꯇꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ, ꯏꯁ, ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯁꯥꯟꯇꯤꯁꯦ ꯊꯣꯛꯅ ꯐꯠꯇꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯅꯦꯝꯅ ꯐꯠꯇꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯃꯧꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯇꯣꯝꯕꯤꯅ, ꯃꯁꯤꯒꯤ ꯏꯅꯦ ꯁꯥꯟꯇꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯀꯌꯥꯗ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯅꯣ, ꯏꯃꯥꯏꯄꯦꯝꯃ, ꯉꯛꯏꯀꯣ, ꯉꯛꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕꯅꯤꯅ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯏ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯃꯧꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩ ꯍꯥꯏꯗꯅ ꯊꯤꯒꯠꯇꯅ ꯂꯩꯕꯅꯤ꯫ ꯅꯣꯡꯃꯇ ꯃꯃꯧꯁꯤꯕꯨ ꯅꯨꯡꯁꯤꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯆꯥ ꯐꯪꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯒ ꯃꯃꯧꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯅꯁꯨ ꯑꯐꯕꯤ ꯁꯥꯗꯅ ꯀꯌా ꯃꯥꯅ ꯍꯥꯏꯔꯝꯂꯤꯅꯣ꯫ ꯆꯨꯝꯈ꯭ꯔꯦꯗ, ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯍꯥꯏꯗꯣ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯆꯥꯗꯨꯅ ꯄꯥꯝꯅ ꯄꯨꯔꯛꯂꯕꯗꯤ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯣꯕ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯆꯥ ꯃꯃꯧ ꯑꯃꯨꯛ ꯂꯥꯞꯅꯅꯕ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕꯗꯨꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ, ꯂꯝꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅꯗꯅ ꯉꯥꯎꯗꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯁ, ꯀꯌꯥꯗ ꯃꯁꯤꯜ ꯊꯤꯈ꯭ꯔꯕꯅꯣ ꯃꯁꯤꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯤ ꯀꯥꯎꯅ ꯌꯦꯟ ꯃꯥꯟꯕꯤꯁꯦ꯫ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯏꯃꯧ ꯑꯌꯤꯡꯕꯤꯗ꯫ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯑꯌꯤꯡꯕꯤꯁꯦ, ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯑꯐꯁꯥꯕꯤ ꯃꯅꯦꯝꯁꯤꯅ ꯅꯝꯅ ꯍꯦꯛ ꯆꯠꯍꯟꯗꯦ꯫ ꯆꯠꯂꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯤꯁꯤꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯃꯧꯒ ꯑꯣꯏꯔꯝꯂꯕꯗꯤꯕ ꯈꯪꯒꯗꯕꯅꯤ꯫ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯌꯦꯟ ꯃꯇꯨ ꯐꯣꯏꯕꯗꯧꯅ ꯐꯣꯏꯗꯠꯀꯗꯕꯅꯤ ꯑꯩꯗꯤ꯫ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯌꯤꯡꯕꯤꯒꯤ ꯈꯟꯕꯗ꯫ ꯂꯨꯍꯣꯡꯈꯤꯕꯁꯨ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ, ꯊꯧꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯗꯨꯒꯤ ꯊꯧꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨꯁꯨ ꯐꯔꯝꯃꯣꯏ, ꯐꯠꯇꯕ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ꯫ ꯁꯣꯝꯗ ꯁꯥꯟꯇꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯃꯃꯧꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯧꯔꯥꯡꯅꯅ, ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯗꯤ ꯋꯥꯏꯁꯤ ꯇꯩꯕ ꯌꯥꯗ꯭ꯔꯣ? ꯉꯁꯥꯏꯅ ꯀꯩꯗꯧꯗꯅ ꯂꯩꯒꯦ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯧ ꯑꯣꯏꯗꯅ ꯌꯨꯝꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯏꯆꯥ ꯐꯪꯏ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯠꯄꯤꯈ꯭ꯔꯣ,
ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯤꯌꯦ ꯅꯆꯤꯟꯗꯨꯅ ꯏꯃꯥ ꯍꯥꯏꯔꯒꯅꯦ ꯀꯧꯕꯤꯔꯛꯀꯅꯨ ꯀꯩꯅꯣ ꯍꯥꯏꯕ ꯌꯨꯝꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯅꯔꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯌꯤꯡꯕꯤ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏ ꯑꯩꯁꯨ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯇꯥꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯁꯤꯕꯨ ꯂꯩꯍꯟꯅꯤꯡꯕ ꯃꯇꯝꯗ ꯂꯩꯍꯟꯕ ꯂꯩꯍꯟꯅꯤꯡꯗꯕ ꯃꯇꯝꯗ ꯇꯥꯟꯊꯣꯛꯄ ꯑꯁꯤꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯐꯥꯒꯤꯔꯣ ꯃꯇꯝꯗꯨꯗꯅ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯃꯇꯝꯗꯨꯗꯅ ꯅꯪꯁꯦ ꯌꯨꯝ ꯀꯣꯏꯒꯗꯧꯕ ꯏꯃꯥꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯂꯣꯏꯅꯒꯗꯧ ꯃꯥꯜꯂꯨꯕ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒ ꯇꯥꯏꯌꯣꯟꯅꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯄꯥꯝꯃꯤ 이마는 능 빰드바 뭉시더버두더기 따드 아이니수 능부 혹시기 빰지 뭉시지 누시닝부 맞담다 누시 랍나닝부 맞담다 핵다 랍톡 누피기 분시부 파기금 칸 라이르바 부방 수더버 이몽도 복자라버수 앵아시 파우 이마마디 따토버기 마펌다 아가이바 부터 따우키지 이마 나학수도 비니고 누피 모이라가 가리기도 아또 복자 빅릭 누무디 이마수 नमोइना फंगलिबा चैदासे फंगदबोयुको शांति अयिंबिगी ममाइदा खुपाकना थादुना खंग्रा असोंग पाक नाइदबा सारदना इसा लेचिकांदा नंगना ngamlabasु इसागी ममांगददी अई अकीबा लेते थाथौवा अई कनागी मफमददी लानखिदबनी अई लानखिबदी लेतबनिको इमागी मिसै कया तारबसु अई कनादसु हाइदा लाकबनी अदुबु ngasi अईगिनी हाइबदा असोनमी अबोक्तु नत्तना कनासु लेरमद्रे कनासु लेते करिसु तौबा ngamloi हाइना खलिबदो कावगनो पुन्सिसे खुबा खुनमनि हाइब मसिख कावगनो हिंग्लबदी अवा नुगाई सागोनदुना चत नोइगिसु लाखनी मिटलुद पिरक सिथरप बिको तांजासिदा सकहेनबी थोंगावदगी संगलक्तुना कइनो ताथौबा ngaktang mayram hairaga subthok tholaktriduba yada toini hauzik phawba asiki nupise yumsi lehalisi kaigino asi leradi ayumsi leiba ngamoiko tathoba nupisi kana mana harisina karino nupisi kana sunati aigi nupi ngasidagi yumsi da malere aduna ngasidagi nang yumsi thadoktu chatkro santi mamauni kaina masana hairakpaduda noktuna haima aigi maune ba thokna phazare da phazakre da aigi maudia hai chatluni kaida biya chatkini yumsida makata da ai lei 미기 리자 짜다바 юм시다 아이 레이로이 노마 나트라가 노마디 강락보 있어 아이 란디 하이버스 마탐두다 아이디 юм시다 아무카다 콩탕질라노이 당디 이뿌로이바 나떼 미뿌로이바니 누파다 코이세 또 파타보 오이레고 파우럭타보 있어 닝감다바수 아잉비기 닝감다바 벤다바 파우담라바수 노이바 나이로이 마기와 따비나바 레이타바 마팜시다 makha tana layamda yumasi thadokduna asonbi mabokki manakta satkirami laimana isu thoibiya kaidorage isuda kaptana da lairibasibo nupi manjade da nangse nupi ni kana laiti haina sonthabagi mahut makoi gi mamangda aisu noidagi tadi hingmaga mi haibado utnabu hotnagadabani landaba mi gi di mamaida mai pakpani kawganu makoi na nungaidana kayam kuina nungaina leiba ngamgi do yengma tabu तौजसनु असुक उसितबदी अबोक नुंगाइते अदुबु मीगी वखल सेंदबा सागी वखल सेंबा मोइगे ओनसनबदी अबोक पामदे अबो ऐ कैसु खंजिनदेदा ऐदी अबोक की नाकता लैबनी हेना नुंगाइ अदुबु मियामगी मिनो पैसा मरकता असोनबी अबोकना थमोइ काइबदो तसु येंबा ngamलोइ सा सिंगदुगी मखुतगी नाथोरकबा सिदगी हेना फबा लैते मीगी मिनो पैसा हाइबसिदी नंगना फना अफब थबक तौरबसु तौद्रबसु ngangnabigi haiba midi adum tholakan adu mayamdo lanthengna thongna phana asumba tawduni hingbaduni marudi mina adu haira I haiduna maduda ningdon pomduna hingbagi mahut maduna thongna oiduna hingnabu hotnagadaba isunata kanagi maphamna laluna aboki wahai kayasina thongna oiduna nasu ninghanaba leitana hotnagadi yabo rani हाइब अहिंबिया ऐसे नंग उनगे हाइदुना लाक्लिबनी कयागे हाइबनोइने अतै कैसु नतेदा नोइगिदी इंखोल सु चाव अदुना मतेक अमा खाजिलगा लैसाबिदगी मौदगी
ꯅꯣꯏꯒꯤꯁꯤꯗ ꯐꯤ ꯁꯥꯕ ꯈꯔ ꯅꯪꯅ ꯇꯝꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯅꯤ ꯃꯤ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯁꯥ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯅꯅꯕ ꯍꯣꯠꯅꯕ ꯌꯥꯏꯗꯅ ꯅꯈꯣꯏꯒꯤ ꯑꯕꯣꯛꯁꯤꯁꯨ ꯁꯣꯟꯖꯩ ꯍꯥꯏꯕꯇꯅꯤ ꯏꯪꯈꯣꯜ ꯀꯣꯏꯗꯅ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯂꯂꯣꯟꯕꯤꯗꯒ ꯊꯥꯔꯤꯕꯅꯤ ꯏꯗꯦꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯅꯨ ꯊꯕꯛꯁꯦ ꯍꯧꯅꯕ ꯍꯦꯛꯇ ꯇꯧꯔꯁꯤ ꯅꯪꯁꯨ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯈꯜꯗꯣ ꯈꯔ ꯌꯥꯡꯖꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯃꯣꯏꯅ ꯇꯧꯕꯅ ꯃꯣꯏꯅ ꯐꯪꯕ ꯍꯥꯏꯗꯨꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯒꯅꯤ ꯌꯦꯡ ꯇꯥꯕꯅꯤ ꯏꯃꯧꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯛꯂꯗꯕꯅꯤ ꯂꯩꯍꯧꯔꯤꯕ ꯁꯦꯜ ꯄꯥꯏꯕꯤꯗꯣ ꯊꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯊꯣꯡ ꯆꯥꯗꯕꯗ ꯁꯨꯅꯤꯡꯗꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗ꯭ꯔꯕꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯇꯥꯕꯅꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯃꯥꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯑꯃꯠꯇ ꯐꯔꯣꯏ ꯀꯨꯏꯔꯔꯣꯏ ꯀꯥꯡꯈꯣꯡ ꯆꯥꯏꯗꯧꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯅꯦꯛ ꯁꯥꯕ ꯇꯝꯅꯤꯡꯕ ꯃꯤ ꯈꯣꯝꯕ ꯆꯠꯂꯦꯀꯣ ꯑꯐꯕ ꯊꯕꯛꯁꯤꯗꯤ ꯊꯤꯟꯊꯕ ꯌꯥꯄꯣꯟꯇꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤꯅꯤ ꯏꯁꯨꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯐꯔꯕꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯈꯪꯂꯛꯂꯤꯕꯁꯤ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯁꯥꯟꯇꯤꯁꯨ ꯃꯃꯧꯗꯨꯒꯤ ꯃꯑꯣꯡꯗꯨ ꯁꯨꯝ ꯁꯥꯎꯅꯤꯡꯕꯗꯤ ꯍꯧꯔꯛꯂꯕꯅꯤ ꯁꯥꯟꯇꯤ ꯃꯃꯧ ꯇꯥꯅꯕ ꯃꯑꯣꯡꯗ ꯀꯧꯔꯛꯏ ꯃꯧꯋꯥ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯅꯤ ꯑꯁ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯇꯨꯝꯕ ꯐꯥꯎꯕ ꯍꯦꯛ ꯄꯥꯅ ꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯅꯣ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯊꯦꯡꯅ ꯍꯧꯒꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯂꯣꯏꯔꯦ ꯊꯤꯔꯒ ꯂꯣꯏꯅ ꯊꯝꯂꯕꯅꯤ ꯑꯗꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯒꯤ ꯑꯣꯏꯕ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯉꯤ ꯏꯃꯥꯅ ꯑꯁ ꯉꯝꯃꯔꯣꯏꯗ ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯁꯤꯒꯨꯝꯕ ꯈꯨꯠ ꯁꯥ ꯁꯨꯒꯗꯕ ꯊꯕꯛ ꯑꯩ ꯇꯧꯖꯔꯛꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤ ꯑꯃ ꯊꯝꯁꯤ ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯄꯨꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯗꯤ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯀꯨꯞꯅꯣꯡꯁꯦ ꯅꯣꯝꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ ꯏꯆꯥꯅ ꯄꯨꯁꯤꯜꯂꯛꯄ ꯃꯧꯁꯤꯡꯁꯤꯗꯤꯕ ꯃꯁꯤꯃꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯆꯥꯛꯁꯪꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯃꯧ ꯀꯩꯅꯣ ꯏꯃꯥ ꯁꯤꯕꯨ ꯀꯩ ꯏꯟꯁꯥꯡꯅꯣ ꯃꯣꯔꯣꯛ ꯁꯥꯔꯤꯕ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯉꯥꯔ ꯀꯩꯅꯣ ꯈꯤꯇ ꯇꯧꯕꯤꯔꯛꯑꯣ ꯏꯃꯥ ꯀꯩꯗꯧꯔꯦ ꯂꯦꯞꯇꯅ ꯂꯩꯔꯦ ꯅꯃꯧ ꯁꯦꯜ ꯄꯥꯏꯕꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯅꯃꯧ ꯁꯥꯎꯍꯟꯖꯅꯨꯀꯣ ꯄꯥꯝꯖꯗ꯭ꯔꯦ ꯁꯦꯜ ꯄꯥꯏꯕꯤ ꯃꯧ ꯀꯇꯟ ꯁꯤꯒꯨꯝꯕ ꯃꯧ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯃꯧꯅꯤ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯅꯨꯄꯤꯗꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯅꯃꯧꯅꯤ ꯑꯗꯨꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯔꯦ ꯑꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯅꯣꯡꯃ ꯀꯥꯡꯗ ꯁꯥꯟꯇꯤꯅ ꯑꯌꯦꯡꯕꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯃꯅꯦꯝꯗ ꯇꯧꯔꯛꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯥꯟꯇꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯃꯅꯦꯝꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯣꯏ ꯏꯃా ꯀꯩꯅꯣ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏ ꯐꯤ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯃꯧ ꯅꯪꯅ ꯃꯅꯦꯝ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅ ꯃꯤꯁꯨ ꯊꯝꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯇꯧ ꯇꯥꯕꯅꯤ ꯁꯠ ꯁꯨꯗꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ ꯉꯝꯈ꯭ꯔꯦꯗꯀꯣ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯑꯣꯏꯔꯦꯀꯣ ꯏꯃꯧ ꯑꯍꯜꯗꯨꯗꯤ ꯅꯣꯡꯃꯇ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤꯗꯨꯒꯨꯝ ꯇꯧꯗꯦ ꯑꯩꯇꯅ ꯅꯩꯁꯤꯟꯕꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯂꯨꯕꯒꯤ ꯃꯍꯩ ꯑꯩꯕꯨ ꯅꯝꯊꯨꯕꯤꯅꯕ ꯑꯃ ꯊꯣꯛꯂꯛꯏ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯃꯨꯛꯀꯅꯤ ꯃꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥ ꯐꯪꯉꯤ ꯃꯁꯤꯒꯤ ꯃꯍꯥꯒꯤ ꯇꯧꯉꯝꯕꯤꯁꯤꯅ ꯄꯪꯁꯨꯝ ꯁꯨꯕꯤꯈ꯭ꯔꯦ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯍꯣ ꯀꯔꯤꯅꯣ ꯐꯤꯗꯨ ꯅꯤꯡꯊꯤꯅ ꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯣꯔꯣꯛ ꯁꯣꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩ ꯏꯄꯥꯝ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯜꯂꯛꯄꯗ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯝ ꯑꯃꯅꯤ ꯍꯧꯔꯤꯕꯁꯤ ꯆꯪꯁꯤꯜꯂꯒ ꯕ꯭ꯔꯥ ꯐꯣꯏꯗꯠꯂꯤꯁꯦ ꯑꯗ ꯃꯥꯅ ꯉꯝꯈꯤꯅꯤ ꯇꯧꯕꯩ ꯋꯥꯅꯤ ꯇꯥꯟꯖꯥꯁꯤꯗ ꯁꯥꯈꯤꯁꯨ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯅ ꯍꯩꯃ ꯀꯩꯅꯣ ꯁꯥꯟꯇꯤꯌꯥ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯅ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯑꯣꯟꯅꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯥꯈꯤ ꯏꯕꯦꯝꯃ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ ꯂꯣꯏꯔꯦ ꯃꯃꯥꯡꯉꯩ ꯑꯩꯅ ꯄꯨꯄꯥꯡ ꯁꯨꯗꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯊꯤꯅ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯣꯟꯕꯤꯁꯤꯅ ꯑꯩꯕꯨ ꯀꯣꯔꯣꯛ ꯑꯣꯛꯈꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯗ ꯏꯃꯧ ꯑꯌꯤꯡꯕꯤꯅ ꯋꯥꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯋꯥꯔꯁꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯖꯈꯤꯗ꯭ꯔꯕꯅꯤ ꯏꯃꯧꯗꯣ ꯅꯣꯡꯃꯇ ꯃꯅꯦꯝ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯈꯤꯗꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ
ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯈꯪꯗꯦꯗ ꯁꯥꯟꯇꯤ ꯅꯪꯒꯤ ꯌꯨꯝꯕꯥꯟꯁꯦ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯅꯪꯅ ꯉꯜꯂꯤꯉꯩ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯊꯣꯛꯂꯝꯂꯣꯏ ꯅꯆꯥ ꯅꯃꯧ ꯀꯥꯏꯅꯅꯕ ꯁꯤꯟꯕꯒꯤ ꯃꯍꯨꯠ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯂꯣꯏ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥ ꯅꯃꯧ ꯀꯥꯏꯅꯅꯕ ꯋꯥ ꯃꯌꯥम ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯗ ꯑꯩꯁꯨ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯏꯆꯥ ꯏꯃꯧ ꯏꯁꯨꯅ ꯑꯩꯈꯣꯏꯒꯤ ꯁꯩꯉꯥꯛ ꯑꯣꯏꯔꯛꯂꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯏꯃꯧꯅ ꯃꯅꯦꯝ ꯑꯩꯒꯤꯗꯃꯛ ꯋꯥꯖꯕꯗꯨ ꯎꯔꯒ ꯍꯧꯖꯤꯛꯇꯗ ꯏꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯃꯧꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠ ꯅꯪꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯕꯤꯔꯦ ꯊꯧꯕꯅ ꯃꯥ ꯀꯩꯅꯣ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜꯁꯤꯗ ꯐꯤ ꯁꯨꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯅ ꯀꯪꯗꯧꯔꯤꯕ꯭ꯔꯥ ꯁꯨꯗ ꯑꯣꯏꯔꯕꯗꯤ ꯉꯜꯂꯤꯀꯥꯟꯗ ꯁꯨꯕ ꯀꯩꯗꯧꯒꯦ ꯑꯩꯁꯤ ꯃꯇꯝ ꯈꯔ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯂꯩꯔꯨꯕ ꯇꯥꯔꯦ ꯃꯥꯁꯨ ꯃꯄꯥꯝꯗ ꯂꯩꯍꯧꯔꯦ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯨ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯌꯨꯝꯁꯤꯗ ꯅꯃꯥꯏ ꯈꯛꯇ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ ꯀꯩꯅꯣ ꯏꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯄꯨ ꯄꯨꯗꯅ ꯂꯩꯌꯨ ꯍꯥꯏꯔꯣ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ ꯂꯩꯔꯨꯗꯣꯏꯁꯦ ꯏꯃꯥꯕꯨ ꯁꯦꯜ ꯄꯥꯏꯕꯤ ꯅꯃꯧ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏ ꯏꯃꯥꯒꯤ ꯁꯦꯜ ꯄꯥꯏꯕꯤ ꯅꯃꯧꯒꯤ ꯌꯥꯅꯕ ꯆꯠꯄꯅꯦ ꯑꯩꯗꯤ ꯑꯁꯣꯝꯗ ꯅꯃꯧꯅ ꯏꯁꯧ ꯂꯥꯡꯂꯝꯕ ꯇꯥꯔꯦ ꯅꯆꯥ ꯆꯠꯅꯕ ꯇꯧꯒꯦ ꯏꯃꯥ ꯌꯦꯡꯉꯨ ꯁꯥꯈꯤ ꯇꯧꯔꯤꯁꯤ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯆꯥꯁꯤ ꯅꯃꯧ ꯑꯇꯣꯝꯕꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯁꯥꯟꯇꯤꯌꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯗꯣ ꯅꯃꯧ ꯑꯌꯤꯡꯕꯤꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯝꯕꯤꯗꯅ ꯂꯩ ꯍꯥꯏꯅꯦ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤꯔꯣ ꯏꯕꯥꯅꯤ ꯁꯥꯈꯤ ꯑꯩ ꯏꯃꯧꯗꯨꯒꯤ ꯃꯥꯡꯗ ꯁꯛꯁꯤ ꯎꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯩꯅ ꯐꯪꯕ ꯍꯥꯏꯕꯗꯨꯅꯤ ꯄꯥꯞ ꯆꯦꯟꯕ ꯃꯄꯣꯛ ꯏꯁꯥꯅ ꯑꯣꯏꯍꯟꯖꯕꯅꯤ ꯏꯆꯥꯕꯨꯁꯨ ꯏꯅꯥꯛꯇꯒꯤ ꯑꯩꯅ ꯂꯥꯞꯅꯕ ꯁꯤꯟꯈꯤꯕꯅꯤ ꯏꯃꯧ ꯑꯌꯤꯡꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯩꯅ ꯃꯤꯄꯨꯔꯣꯏꯕ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯥꯟꯇꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯃꯇꯝ ꯑꯃꯗ ꯎꯄꯥꯡ ꯁꯨꯗꯕꯤꯅꯤ ꯍꯥꯏꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯁꯥꯗ ꯑꯣꯏꯗꯕ ꯀꯌా ꯇꯝꯁꯤꯟꯗꯨꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯞꯅꯕ ꯁꯤꯟꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯟꯇꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯃꯪꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯐꯝꯃꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯌꯥꯟꯁꯤꯟꯖꯕꯅꯤ ꯃꯥꯅꯤ ꯑꯩꯗꯤ ꯐꯠꯇꯕꯤ ꯃꯅꯦꯝꯅꯤ ꯏꯃꯧꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯕꯨ ꯐꯪꯗꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯕꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅ ꯉꯁꯤꯗꯤ ꯆꯩꯅꯥꯗꯣ ꯑꯩ ꯐꯪꯂꯦ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯟꯇꯤꯗꯨ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯑꯕꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯪꯒꯣꯝꯁꯤ ꯊꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯕꯣꯛ ꯀꯌꯥ ꯋꯥꯏꯁꯦ ꯑꯩ ꯃꯄꯨꯟ ꯁꯦꯝꯕꯤꯒꯦꯕ ꯌꯥꯅꯤꯗ ꯐꯝꯅ ꯐꯝꯅ ꯇꯧꯕꯕꯨ ꯀꯌꯥꯝ ꯋꯥꯅꯤꯒꯦ ꯑꯕꯣꯛ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯤꯌꯦ ꯁꯤꯗꯤ ꯑꯕꯣꯛ ꯑꯗꯨꯝ ꯇꯧꯒꯦꯅꯦ ꯏꯁꯨ ꯊꯣꯏ ꯅꯪꯕꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯤ ꯁꯥꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯩꯇꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯣ ꯌꯥꯅꯤꯌꯦ ꯑꯕꯣꯛ ꯇꯥꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯕꯣꯛꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯁꯨꯝ ꯃꯥꯟꯊꯣꯔꯛꯄꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯍꯅꯨꯕꯤ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯗꯤ ꯃꯧ ꯃꯆꯥ ꯅꯪ ꯆꯩꯁꯨꯁꯤꯅ ꯌꯥꯡꯂꯦꯟꯗꯨꯗ ꯀꯥꯟꯁꯤꯜꯂꯛꯀꯅꯤꯀꯣ ꯁꯨꯝ ꯅꯣꯛꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯋꯥꯅꯣꯏꯁꯦ ꯑꯩꯒꯤꯁꯦ ꯇꯝꯅꯤꯡꯗꯅ ꯇꯝꯕꯗꯤ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯅ ꯇꯧꯖꯈꯤꯕꯒꯤ ꯃꯍꯩꯗꯣ ꯐꯪꯂꯦꯗꯣ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ ꯇꯝꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯔꯥꯡꯗꯣ ꯑꯩꯁꯨ ꯏꯄꯥꯝꯗ ꯆꯠꯂꯨꯏ ꯑꯗꯨꯗ ꯄꯥꯎꯁꯤ ꯇꯥꯔꯛꯄꯅꯤ ꯊꯧꯕꯗꯣ ꯃꯇꯨ ꯁꯦꯜ ꯄꯥꯏꯕꯤ ꯇꯧꯉꯝꯕꯤꯗꯨꯅ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯦꯌꯦ ꯅꯅꯦꯝ ꯐꯠꯇꯕꯤꯗꯨꯅ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯔꯦ ꯍꯥꯏ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯕꯁꯦ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯑꯐꯕ ꯊꯕꯛ ꯇꯧ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯌꯨꯝꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ ꯏꯃꯥꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯗꯣ ꯑꯩꯅꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯅꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯐꯪꯗ꯭ꯔꯦ ꯏꯃꯥꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯇꯧꯅꯅꯣ ꯈꯪꯗꯦ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯈꯤꯗꯦ ꯊꯥ ꯈꯔꯈꯛ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯔꯝꯕꯗ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯌꯦꯛꯅꯕꯤ ꯑꯃꯒꯨꯝ ꯎꯕꯤ ꯐꯔꯦ ꯃꯕꯣꯛꯁꯤꯃ ꯌꯩꯗꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯑꯣꯏꯈ꯭ꯔꯕꯅꯤ
ꯃꯤꯄꯨꯔꯣꯏꯕ, ꯏꯁꯨꯅ ꯀꯔꯤꯒꯤ ꯀꯞꯀꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯨꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯏ? ꯑꯍꯦꯟꯕ ꯄꯥꯝꯕꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯩꯖꯔꯤꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ, ꯑꯍꯦꯟꯕꯗꯕꯨ ꯄꯥꯝꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯄꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕꯗꯣ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯁꯥꯟꯇꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ, ꯏꯔꯥꯡꯅ ꯏꯄꯣꯠ ꯐꯥꯕ ꯑꯣꯏꯕꯅ ꯏꯃꯧꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯁꯤꯜꯁꯤꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯇꯧꯖꯔꯨꯕ ꯃꯍꯩꯒꯤ ꯐꯜꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯤ ꯂꯦꯟꯈ꯭ꯔꯦ꯫ ꯂꯤꯟꯅ ꯃꯀꯨꯜ ꯆꯪꯂꯝꯗꯥꯏꯗ ꯁꯨꯝꯃꯤ, ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯇꯧꯖꯔꯨꯕ ꯐꯠꯇꯕꯗꯣ ꯈꯪꯂꯛꯇꯨꯅ ꯏꯃꯧꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯤ ꯑꯩ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯕ ꯃꯩꯁꯥꯛꯁꯤ ꯈꯥꯡꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯃꯔꯦꯝ ꯐꯠꯇꯕꯤꯅꯦ꯫ ꯏꯆꯥꯁꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ꯫ ꯁꯥꯟꯇꯤ ꯃꯃꯧꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯃꯧꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ ꯌꯥꯝ ꯋꯥꯅ ꯂꯩꯈꯤ꯫ ꯃꯆꯥꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯈꯤ, ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯌꯦꯡꯕꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ, ꯃꯌꯥꯝꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈꯤ꯫